Kumsa lisingani kunda status da hodokiwa National Viral Hepatitis Control Program. Injecting drug user masing yamna leba district singi manung da ama oiriba Kangpokpi district ade matik saba infrastructure laitabana mapung fana implement tawba ngamdri. Program asibu mapung fan ba pamlabasu khudongsa da bakiyana maram oiriga khasik tuna lehori. Imphal tamna treatment gidamak chingi manung hanjin mafam dagi lakadabagi charuk naraga dum leijarage layang jararoi khanduna positive oire khangna tumina lesin kibasu yaurabra chingnare iram masida pawdamama. Viral hepatitis ki chaitheng hanthana pandamda lengakna lokhalakpa National Viral Hepatitis Control Program state asida hawdokrabasu mapung ifa faderbra haibasi achawbo hangama oirakle. World Health Organization Malim Gelena si kumja English ngani kuntra faubada muthanaba pandam thamlibane. Pandam asibu mai pakhan bahaibasi test toba amadi treat toraba matamdada oithokadabane. Kangpokpi district ta program asi state ki hawdokraba matung chahi adumaki September da hawdokhedubu infected oiraba miyosing treatment pibadi leitri haina program asi oina district asigi district nodal officer Lingboy Haukipna Fongdorakli. Mahana makha taraduna hepatitis B C gi screening toba amadi critical oidaba hepatitis C gi treatment tawbadi leire adubu hepatitis B gi treatment di tawdri. Hauzik fawbada hepatitis B amadi C gi oina district asida punna miyoi lising aniga chamnga rom screening tawkhre. Masigi manungda miyoi taramanga hepatitis B positive oikhe amadi apunba miyoi gi chada kuntrana hepatitis C positive oiba thengnakhe. Viral load ki matung ina positive oiraba miyoi taramanga gi manungda miyoi ani hepatitis B gi treatment tawba yakhe. Kangpokpi District Hospital da treatment tawbagi khudong chaba leitabana model treatment center oidiba Jenims da anaba miyoi ani link tawkhi haikhe. Mainly screening high secondly, recently hepatitis C treatment high uncomplicated case ki ko treatment su thamjare ai hidak thamaga ko akoina basic investigation tawraga Jenims da viral load ki tharaga ko viral load detectable oiba uncomplicated cases akoina Kangpokpi district hospital da akoina hidak treatment tawba hawjare ko C gi habare B gi di akoi hujik phawba gi di leitri aduga akoina kanada Matik chava infrastructure amadi manpower mapung fana leitabana district asida hepatitis B amadi C gi treatment tawdri masina fazaraba program asi implement tawbada ningba kahele leina asi muthanaba amata ngairaba pambai asi test and treat na oi khanglabasu test tamak tawbagi khudong chaba leibana ningba kaire treat tawnabagi damak atopa pambai thiringai anaba singda nungai tabak khudong chadaba sing thokhalakpana leina asi muthatkani haibagi asa nongmagi mami samlakta banate injecting drug users singdi khunai namakhoi yengliba miting kibana masana khangingba screening tawba tholakpagi chang nemli district asida hozik district hospital gi thakta hepatitis screening center mari lei makhoi sing adudi primary healthcare modbung primary healthcare center kalapahar primary healthcare center gamfajol amadi community health center cycle ne. We refer them to Jenims. In the meantime, they got lost. When contact so quick to the or no, we don't know. Screening is okay. We don't screen the follow up the viral load. Some problems. We facility all the sub centers totally. Health and wellness and sub center for upgrade. Health and wellness functioning health and wellness so 8 mug labor. Screening how we because cases are so cases lay. Injecting drug users sing su treatment center asi manak nakpada leiba pamli karigumba anakpada leirabadi treatment tawbada su khudong charagani loinana chathok sasinda changadaba sel mangadaba matam pomba hantharagani lapna treatment ki damak chatpa haibasi achauba thabak ama kokthakta hapsilibani hingnaba bohonagadra hozik awaba pirakliba laina adubu layengnaba honagadra haibasi arum ayang onba matamda hingnaba honabana anumak lumli haina hairi Lisingani kuntrada mutatkani na thamli hepatitis C kadai fawba mutatpangam gadori brabsi am chawba wangam oiri hauzik Kangpokpi district ta oiram liba fibam masi yengba taragadi state asigi tongan wachingi district singda kari fibam da leiram gadori bage aduga screening khak tawhon masina maram oire haraganda treatment si imphal Tana la aga tahun masina tongan ba kudung chada ba kaya mayok nari aduga lokhat screening taw sigi mathakta koi treatment tawpam singsu mafam sin batungna hangdok pagi matam do lak labra hai bagi wafam maike ki adagi dum hangragle kamsi badang da pawjon jri vai sama ga fam mai te kharibam Times of Manipur Kangpokpi